Paujadi yumphuk oiba maruiba pau kharab de tawjari Mioi ama hatli haibagi Charge da Fadok pikhraba anina makhoi conviction order high court da challenge Tourakle ngasi dagi na sahi taraga taruk henbagi mamang komja lising ani marida wakal da miga mimanadraba mentally unsound oirabani haiba Mioi amabo tamthira phuba dagi sian kebani haiba thodok da chenabani haiduna thodok sigi matang da police na lokutba case kamari lainana phaba dagi wal satharga Fadok pikhiba Mioi anina makhoi conviction pikhiba judgment amasung order adabu high court da challenge Tourakle High Court of Manipur da criminal jail appeal sing file Tourakle na makhoi conviction pibaki order amasung masiga mari lainaba order adu sentence pu challenge Tourakiba appellant sing na Ukhrul gi halang village dagi thangmai so oram chai kunthagani thoi apokpa HR luingam amasung mahak luinaba HR masung mine Ukhrul police station na thodok sigi matang da lokatpa case ki matung ina haibada makhoi anina penmi koba mentally unsound order Mioi asibo July kunthamathoi ising ani mari gi nungthil pung ani makhairom tarakpada Ukhrul police station gi jurisdiction manung chaliba bachon tharam haina khangnaba halang village gi manung da leiba mafam amada puraga conviction pidaba Fadok anisina tamthina phukibane masida sokpana maram oiraduna penmi harba Mioi asi laikanabat nangdana lekhidabani haibasine thakdok sigi matangda lekhidraba Mioi asi gi mayambana report tarakpadagi Ukhrul police station na case ama register tawduna laukatke Taukdok asina chenabani haiba Mioi anisi phakat pakaluina makoi gi mathakta investigation chathake aduga case asigi investigation loichalaba matungda masigi charge thakalakpadagi court na makoi ani gi mathakta cognizance lauraga charge frame tawduna case asigi well additional sessions judge Manipur East ki court sathake Naga da nupi angang lalonbagi mayukta state ki law enforcement agency singi training program pangthokre Mi lalon ba mayukta amaso angang sing bongak senabagi namakta lairiba law enforcement agency singi oiba training program amba kaksing amasung thoban district lairiba police official singi oina tha asigi kunmathoi amasung kunithoi da pangthokraba matungda more da su tha asigi kunmari amasung kunmanga more da leiba Assam Rifles ki border management cadre sing sinduna pangthokre pangthokiba program sing adugi maru oiba pandam di pikliba angang sing bolana sinaba makhoi ba soida kamtana ba lairiba law enforcement agency sing bo matik chana training piduna mi bul lalon ba amade angang sing bo soida ngamtana ba training pangthokpane training program adu da police officer umbumdoi amade Assam Rifles ki percent tara mangana charya khi atop pau amadana Meghalaya ki lokha turel da nga kaya siduna Taokhatlakkhre Meghalaya ki East Chinthi Hills District ki manung channa leiba lokha turen gi ising machu olakpa ki matangda state dadu ki tongan ba mahiroi lup kya na thijina ba mari leina ba singda khangan kraba matung ngasi chu turel adu da nga kya siduna Taokhatlakkhre aire East Chinthi Hills District ki manung chanba narpu ilaka gi khunja sing la phongdor rakibada ngasi ayu angan bada nga kya siduna leina ba thengna rakibane khunja sing aduna turen gi saruk khara da chatuni yeng bada chu mafam ayam bada nga sing siduna leina ba thengna ke aire hauki ba chayul amarom sida khadum village phawdana cheleba lokha turel da ngasi bagi thongjing thokpa horakibane hiramasi ga mari leina khasi students union KSTU da aukiba sahi lising ani tarate ga auraga tamna tapna machu olakleba turel asigi matangda mari leida basing thijenaba aiba je pesinduna khangankhre KSTU na government da jayul ahungi manung de hiramasi gi matangda chejina ba khangan khiba ga loinana mari leina ba authority china paikhat pam thokpa thabak sing jayul ahungi manung da baikhalaktrabadi makhal makha kya gi khongjing changthilakpa yai aina KSTU ki wangang loi sujaing na phongdora khiba ga loinana turel asigi machu olakleba amadi turel asigi ising sina bajarak tabana maram oraga turel gi akoi bida khundari ba Mioi sina khodong chada ba kaya mayoknari aike amrom da Bangladesh ki Sylhet district ta nga makhal kya mangchalakliba si uhujen ba lokha turel na maram oiram ba yai haire dobri police na lut tawnana ba khonara ba Mioi taret phakre Lawar Assam ki Dobri district ki Chapar police station ki manung leiba salkosa da Hurana Chinthi tauna da Hotnarmba Mioi taret phabangam khibakal hunena Dobri police na jamna chauna Hurana bagi thabak chathana ba Hotnarmba thawrang sing mai pagan kidre police na phara ba mara leiba sing adudi Bila Sifra police station ki manung chenba Kosuwar Gau kungkang dagi Hajibur Rahman Rahidul Haq Mustafizur Rahman Mubarak Hussain makhoi anina Mazafara dagi ni loinana Satafara dagi Inchan Ali amasung Ali Akbar ne atopa Mioi amana Chapar police station ki manung channa leiba Lalkura Fausdar Sardagi Abdul Aine Irai numita police na akak na bapaw ama phangbadagi mikup na humsingna salkosa area da changthen ki bada makuta athoba thang amadi Josei paiba Mioi kharan Hurana bagi tabak chatanaba Hotnarmba thengna ke
Bilasipura Sub Divisional Police Officer Bargap Moni Dasna Susan Singh Loinana Junction Kiba Policing Aduna Mapam Tumakta the Mioi any Paraba Matung Sien Gitorumba Atopa Mioi and Isupakat Kibani Hire Kona Mapam Education Donati Humbagita Chatabada Atopagain Kupu Homes of Pakat Pangamki Hire Makoina Sinrama Tauraba Colizing Amadi Jot Gas of Hakat Hire Atopapau Amadana Guina Panbadaki South Africa Zimbabwe border the Mioi Taramanga Sire Zimbabwe ga Tounaba by Red border Q Sangna Amasung Matam Queen and Labadagi. How keep us I will Kara Asida South Africa Rom Tangbanakal the Jam Tabada Mioi Taramanga Secret. Parrying link to Nanga basic to coronavirus screening na Iana Tapanki Aina television news channel ENCA na Irina Mitke report Amad Aikre. Zimbabwe ga Tounaba by Press border Q Sangna Amasung Matam Queen and Labadagi. How keep us I will Kara Asida South Africa Rom Tangbanakal da Yam Dabada Mioi Taramanga Secret. Parrying link to Nanga basic to coronavirus screening na Iana Tapanki Aina television news channel ENCA na Irina Mitke report Amad Aikre. Border Lana Banamedkia ni Parrying link to Naipada facility what Panamaram Oiduna, so Turkpa Amdi Haksang Social Panamaram Oiduna, musing Adu Sikibani Aina local media outlets Singna Pongdoke. Missing Adukan Pam Tounaba Health Ministry, Department of Home Affairs Amasung South African, Police local Wapam Amata Pongdora Kide. Local news channel sing Amasung social media that Santokpa video sing Amasung image sing the bed phrase Sitang from Taba Akuba Lambik, the car Madi truck kilometer Kiambuksang the Kamrak Labaki Satam Utke. Border dagi Zimbabwe that migrants in Ollakpadaga Matam Oibana, Laibak Adi Pound and Habagi Maru point Oibak Tong Adu Yamna Chenke. Zimbabwe migrant million 1.5 from Changjamam Piripa South Africa da coronavirus case masing Wankalakli to virus asigi genetic mutants na Tounaba Eramgani and authorities in the Tazari. South Africa ki apnba positive case masing million amarom yoduna continent asigi case masing khwadi jambaleba koire border duda matam sangna mi palan bagi matangda hangbada South Africa ki health department ki director general Chinthi Putheli ji na aiki madude satkigada bisingda coronavirus screening tawbagi thabak hausik leble tawigu masung miyo sing adu lebak asida amuk halakpat numit kuntrani ki manungda COVID-19 negative oibagi proof laigada bane border the Pandun lady Pasimaru Wena truck singni Lebak Asidaki Salibasing test Kimatota de Hina officer Asina Makata Ke Barakasida Naga Lalhouba Yankairom surrendered Touraba. NSN K Dagi Toulakpat Naga Lalhouba Yankairom Jatiki Isil Tilabayai Hina military source Aire Indian Army Amasung Myanmar's armed forces Kimarakta Matiang Pangnabaki Tabak Hena Pagalakpana Maram Oitan Makoi Hingbada Aruba Amorapadaki surrendered Tautuna Jatiki Isilda Tinbagi Pibam Lakpani Aire Niki Sumina Lusingba Paxson Game Matakta Army State Security Forces Amasung Military Intelligence Kakusam Naduna Aukibata Karasida Local Kongtang Singi Pal Oina Makoi surrender Tounaba Web Lokre Masina Nagaki Santi Taurang Hena Komak Josinan Bangam Lagane Handak India Chief of Army Staff na Myanmar da Chatluba Adudagi India Amasung Myanmar Laibak Anina Border Management Kitabak Yamna Fakale Aina Sources in Aire NSN Kaplang Amasung Atay Naga Lalhouba Kiana Jumtangnaba Assam Manipur Amasung Arunachal Pradesh ki Naga Taba Mafam Sing Yauna Greater Nagaland Semna Padiman Taure Military source asina Aire NSN Kedaki Masya Tarak Pakanglu Amagi Yamna Maru Oiba Lusingba Amu Riba Starson Lakang the Kedar Yankani Toika Loinana Nagaland ki fact district security process the surrender Tounaba Taurang Taure Surrender Togada Kedar Singi Masing Nipan Amagasu Hengalaktuna Punno Humpu Suraba Yaisu Aire NSN Ke Jung Aung Kaitrak Pandiki Chumi Group da Kedar Umpu Dagi Umpu Manga Power Lay Makoi Myanmar da Makatan Lay Tabada Kodong Jada Bakaya Mayunare Aire Niki Sumisi Sama Tribe Kilosingba Amare Mahak Nagaland ki Jonefto District Dagine NSN Ke Group ki Maming Layba Commander Am Oirambane Hoki Barising Anitara Mangata Manipur ki Sandan District Army ki Kanboy Amada Adek Taudun Army person Taraganipan Hatkiba Adugi Maru Oiba Equis Amane Mahak Papa Natragana Panaba Pau Pibada Lupa Lak Tarapi ni Ana Laktopas Laikrabane Arubeda content Asigi Maru Iba Pau Kara Asiba Pau Dam Jariba Manipur Local News YouTube channel Amadi Facebook page Asidagi Yang Biru Populam Pataga Jari channel Asina Tom the Kanarabadi subscribe to Vidri Besana subscribe to Viramo Loinana like and share to Basuka Vigram Pramakpo Amukana Tagajari